18th century loisilakpa adwaida pneumonia laina ꯄꯥꯛꯊꯛꯅꯅ ꯅꯥꯈꯤꯕ ꯑꯃꯗꯤ ꯉꯥ ꯐꯥꯕꯗ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯈꯤꯕ ꯍꯤꯡꯅꯅꯕꯒꯤ ꯔꯤꯁꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯐꯪꯂꯛꯇꯕ ꯑꯃꯗꯤ ꯋꯦꯗꯔ ꯐꯠꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯑꯉꯟ ꯍꯟꯊꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏ 10 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯅꯣꯔꯊ ꯑꯦꯠꯂꯥꯟꯇꯤꯛꯀꯤ ꯄꯨꯟꯅ ꯐꯝꯖꯜꯂꯕ ꯏꯁꯤꯡꯒꯤ ꯏꯌꯥꯏꯗ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯐꯖꯈ꯭ꯔꯕ ꯑꯇꯤꯌꯥ ꯑꯃꯗꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯁꯃꯨꯗ꯭ꯔ, ꯂꯛꯂꯛ ꯂꯥꯎꯕ ꯏꯁꯤꯡꯒꯤ ꯄꯥꯛꯅ ꯀꯣꯏꯁꯤꯟꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯤ ꯃꯁꯤꯡꯗꯒꯤ ꯎꯆꯦꯛ ꯃꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯅ ꯈꯨꯟꯗꯥꯔꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯅ ꯐꯖꯕ ꯃꯐꯝꯗ ꯂꯩꯖꯔꯕꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯃꯈꯣꯏꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯗ ꯇꯥꯕ ꯎꯆꯦꯛ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯍꯨꯝ ꯁꯥꯗꯨꯅ ꯃꯌꯨꯝ ꯑꯣꯏꯔꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯄꯐꯤꯟꯁ, ꯑꯥꯔꯛꯇꯤꯛ ꯇꯔꯟꯁ, ꯔꯦꯖꯔꯕꯤꯜꯁ ꯑꯃꯗꯤ ꯒꯦꯂꯦꯃꯣꯠꯁꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯎꯆꯦꯛꯀꯤ ꯆꯤꯛ-ꯆꯤꯛ ꯃꯈꯣꯜꯗꯨꯅ ꯄꯨꯡ ꯀꯨꯟꯃꯔꯤ ꯅꯤꯟꯗꯨꯅ ꯂꯩ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯎꯆꯦꯛ ꯈꯛꯇꯁꯨ ꯅꯠꯇꯦ, ꯑꯥꯏꯁꯂꯦꯟꯗꯤꯛ ꯁꯤꯞ ꯍꯣꯔꯁ ꯀꯌా ꯑꯃꯁꯨ ꯂꯩꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯑꯗꯨ ꯃꯒꯨꯟ ꯍꯥꯞꯀꯠꯂꯤ꯫ ꯃꯁꯤꯒꯤ ꯐꯖꯕꯁꯤꯗꯤ ꯃꯪꯗꯐꯥꯎ ꯎꯕ ꯐꯪꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯅ ꯐꯖꯕꯖꯥꯠꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯗꯅ ꯂꯦꯡꯗꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯤꯝꯁꯤ ꯑꯥꯏꯂꯦꯟꯗꯁꯨ ꯑꯃꯅꯤ꯫ ꯏꯁꯤꯡ ꯂꯝꯕꯤꯗ ꯆꯠꯅꯕ ꯎꯄꯥꯏ ꯑꯣꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟꯗꯗꯤ ꯆꯍꯤ ꯑꯃꯗ 2ꯔꯛꯇꯒꯤ ꯍꯦꯟꯅ ꯌꯧꯔꯛꯇꯦ꯫ ꯑꯥꯏꯂꯦꯟꯗꯁꯤꯒꯤ ꯑꯄꯨꯟꯕ ꯆꯥꯎꯕꯒꯤ ꯆꯥꯡꯁꯤ 5 ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔꯅꯤ꯫ ꯅꯣꯡꯃꯗ ꯑꯗꯨꯝ ꯑꯥꯏꯂꯦꯟ ꯑꯁꯤ ꯈꯣꯡꯅ ꯆꯠꯄ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ꯫ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ 10 ꯈꯛ ꯈꯨꯟꯗꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛꯇꯤ ꯃꯤꯂꯤꯌꯟꯒꯤ ꯃꯊꯛꯇꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄꯗꯒꯤ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏ ꯃꯁꯥꯅ ꯄꯨꯊꯣꯛꯆꯕ ꯅꯠꯇꯅ ꯑꯇꯣꯞꯄꯗꯒꯤ ꯂꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯏ꯫ ꯈꯨꯜ ꯑꯁꯤ ꯆꯥꯎꯈꯠꯄ ꯅꯠꯇꯦ ꯍꯥꯏꯖꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯆꯔꯆ ꯑꯃ ꯆꯍꯤ 900ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯤ꯫ ꯒꯦꯁꯠ ꯍꯥꯎꯁ 2 ꯑꯃꯁꯨ ꯂꯩ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔ ꯑꯃ ꯂꯩ꯫ ꯄꯣꯠ ꯂꯩꯕꯤꯅꯕ ꯃꯤ ꯀꯌꯥꯁꯨ ꯂꯩꯇꯕꯅꯤꯅ ꯅꯣꯡꯃꯒꯤ ꯄꯨꯡ ꯑꯃꯃꯝꯗꯪ ꯍꯥꯡꯕ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ, ꯄꯕ꯭ꯂꯤꯛ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃ, ꯀ꯭ꯂꯥꯁ ꯀꯦꯖꯤꯗꯒꯤꯅ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯒ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀ꯭ꯂꯥꯁ 8ꯀꯤ ꯃꯈꯥ ꯇꯝꯅꯤꯡꯂꯕꯗꯤ ꯑꯦꯀ꯭ꯌꯨꯔꯦꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯇꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯥꯏꯂꯦꯟ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯔꯨꯕ ꯑꯣꯏꯗ꯭ꯔꯦ꯫ ꯒ꯭ꯔꯤꯝꯁꯤ ꯑꯦꯌꯔꯄꯣꯔꯠ ꯁꯥꯈ꯭ꯔꯦ꯫ ꯑꯦꯀ꯭ꯌꯨꯔꯦꯔꯤꯗꯒꯤ ꯒ꯭ꯔꯤꯝꯁꯤ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯄ ꯌꯥꯔꯦ꯫ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯂꯥꯏꯅ ꯊꯣꯛꯂꯦ ꯍꯥꯏꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯦꯟꯕ, ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯁꯥꯊꯤꯅ ꯏꯪꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯀꯌꯥꯁꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯝꯊꯥ ꯑꯁꯤ ꯃꯈꯣꯏꯒꯤꯗꯗꯤ ꯌꯥꯝꯅ ꯁꯥꯡꯏ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯏꯪꯒꯦ ꯍꯥꯏꯕꯕꯨ -170 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯥꯎꯕ ꯌꯧꯕ ꯌꯥꯎꯏ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯁꯤ ꯆꯥꯅ ꯊꯛꯅꯕ, ꯁꯦꯠꯅ ꯆꯥꯅꯕ, ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠ-ꯆꯩꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯤꯃꯤꯇꯦꯗ ꯑꯣꯏꯅ ꯐꯪꯏ꯫ ꯃꯈꯣꯏꯒꯤꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯉꯥ ꯐꯥꯕ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯉꯥ ꯐꯥꯕꯒꯤ ꯑꯌꯥꯕꯁꯤ ꯂꯤꯃꯤꯇꯦꯗ ꯑꯣꯏꯅ ꯊꯝꯕꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯋꯥꯍꯜꯂꯤ꯫ ꯇꯨꯔꯤꯖꯝꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝ ꯑꯁꯤꯅꯗꯤ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯆꯍꯤ ꯆꯨꯞꯄꯒꯤ ꯏꯀꯣꯅꯣꯃꯤ ꯁꯄꯣꯔꯠ ꯇꯧꯕꯗꯤ ꯉꯝꯗꯦ꯫ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯣꯁꯠ ꯒꯥꯔꯗ ꯑꯃꯗꯤ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤ ꯍꯥꯏ꯫ ꯗꯣꯛꯇꯔꯁꯨ ꯍꯞꯇꯥ 3 ꯂꯩꯔꯒ ꯄ꯭ꯂꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯍꯥꯏ꯫ 18th century ꯂꯣꯏꯁꯤꯜꯂꯛꯄ ꯑꯗ꯭ꯋꯥꯏꯗ ꯄꯅ꯭ꯌꯨꯃꯣꯅꯤꯌꯥ ꯂꯥꯏꯅ ꯄꯥꯛꯊꯛꯅꯅ ꯅꯥꯈꯤꯕ ꯑꯃꯗꯤ ꯉꯥ ꯐꯥꯕꯗ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯈꯤꯕ ꯍꯤꯡꯅꯅꯕꯒꯤ ꯔꯤꯁꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯐꯪꯂꯛꯇꯕ ꯑꯃꯗꯤ ꯋꯦꯗꯔ ꯐꯠꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯑꯉꯟ ꯍꯟꯊꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏ 10 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯔꯤꯌꯥꯗ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯅꯈꯤ꯫ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗꯗꯤ ꯂꯩꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏ꯫ ꯅꯨꯃꯤꯠ ꯇꯥꯕ, ꯃꯝꯕꯒꯤ ꯃꯇꯝ ꯀꯌꯥ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒ ꯅꯣꯡꯉꯥꯜꯂꯛꯄꯒ ꯏꯀꯨꯏ ꯀꯨꯏꯅꯗꯦ꯫ ꯇꯨꯔꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯇꯅ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯌꯦꯡꯕ ꯂꯥꯛꯅꯩ꯫ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯍꯦꯛ ꯂꯦꯞꯈꯤꯕꯗꯩꯗꯤ ꯑꯥꯏꯂꯦꯟ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯍꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯂꯦꯟꯖꯔꯤꯕ, ꯑꯋꯥ-ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯔꯕ ꯃꯈꯣꯏ ꯈꯔꯗꯨ ꯈꯛ ꯉꯥꯏꯍꯧꯏ꯫ ꯒ꯭ꯔꯤꯝꯁꯤ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯤꯡꯒꯅꯤ, ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯍꯥꯏꯅ ꯂꯦꯟꯕ ꯉꯝꯂꯤꯕ ꯃꯈꯣꯏꯒꯤ ꯊꯧꯅꯥ, ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯁꯤꯁꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫
ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯈꯪꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕꯗꯤ ꯈꯟꯅꯩ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ꯫